Hai mayam punamakpu ihan hanbamaktada ikongno khuramjari aduga thubeni couple channel da taram naksari mayam ngasi video se kari video na habise ko aina ne moigi ade khoigi pillar ma yungki bagi matang da ne bako yam sang de hajaroi si matang da ko adugi pillar do yung bagi matang da video macha ma dum semje hi ba ai adu jamna khangjana se aidi yungki basu nate ko adi aina hai khi bai bu akhoi salai ye aidi khoigi maitai gi de salai ai ba lei ye kai ba lei ko sagai ai ba lei adu gumba do haidi yaw basing do yung ni mi adi adu yaw da basing do yaw hande adu tawde khoigi maitai pangan da di yek salai ai se leite ko khoi maitai da tani lei se ko maitai how khoigi how jat se mayam lei ko adu ga su lei ko moi gi sumba khoigi maitai da yek salai na lei bise ko sigi matang da ne ba ko ado phara asigi wari se siga tum lusalaga adu ga ide maitai pangan ga adu ga gi khoi maitai ga nushina de adu ga gi amata oide amata lingjin mana de haiba matang da su comment yam lai ko ado kamana nushina doino ai simaram da taseng na haije ko kamana nushina doino yengu adi maitai pangan amadi maitai ga nushina ba haiba sidi ko adi oiroi dra ne khali maram di akhoi maitai masen ba nushina dra kanji ga amaga yengthina leire ba maitai masen bhoba sumaina leina re ko aduga maitai masen yengthina basina bu lak na thamgrabo ko adi ichini now ima amatagi garbadagi tarak minarak ko haidi ima amatana pokpa I matumam dagi jena khaina dana polokpa ichinaw chawmina rakpa si asigumba sibu nushina dra ba matam ne ko myam ko adu sigisi kamaina amaga mama tongan do macha singa mama mapa tongan do macha ichinaw thokpa singa kamai nushina doino asi oiroi da bane bako ado chumi mayam su dum haibiramu asigi matang da ai chumi lali dum haibiramu ko ai khoi su damna khangjaba na chade dum alana chum do mayam su khangbi ba yawraga di takpiro khangdaba sing do hairo haidena video se semjabani haina adu khai hi bai damakta adi aigi background je kani na yum do hana loisallu ba hairakani aigi yum che loisinabagi gp number hairake khara thabiro paisa do send to biro aduga aigi yum do loisanjage kaino di ai loisanba ngamjadre yum se lairarabani na ko paisa lupa do na chi na seasonarabani na ko video macha masu semaga aini paisa tan banate aduna di paisa do leite duna na khoina khara ngangbire iba background thing ba aigi yum sagai du to ida to yum sajal loina haibido paisa leite na sadri mi sanabagi yum sanabagi paisa do som do khara thabiro yare dana ko doidi khara haidi doidi phajana kape dana ko doidi background do phajare dana aigi imung munung phajarabani na ko adoidi video su phajatare ne ko imung munung phajaraga video phasai ko khoi maitai ra haura natragana haudi natre ko maitai ra kuira aidi khangde ko kukira natraga maitai pangal la siang ngai se ko anang baza ko khangdre ko migi background jeng dana migi napthi hotpa jeng leramgani migi naton da karamba makhal gi napthi dot ke migi yada karamba machugi jathi thange haibedo adu jengba mi ko kayam jawrei ko aduga aina haining badi ko ngasi yum amada ningon amadi mawom leimina bagi matang da ko ningon ama mawom leimina yeba ko leimina ba matamda haidi ningon ji joma yum palle ko mau maidi mausina ningon chakau chatro ba ko ado ningon chakau chatore hai ba ko ado ningon duna su yum dugi ningon duna su ningon chakau balaksa doi bahara oram na ko do mau du su ningon chakau chachage haibadane ba ko adu goi dugo maki imung manung magi family ko maki mapuroi ba khangde magi mane maku khangde yabi da ba ko sigum se yabi dri se karigino ningon du su haidi yum du da migi yum du da chalaga mau oiri mi ko adumna aisu yum amadagi ningon oina laabasu yum asina yum mau oire ko ado si amatani ko masu amai zum masu topa jumda migi mayumda mi haidi migi masada haidi nupi magi nupi oina leirabani na mau haido oire ko adumaina ma mau ori dumaina ningon mau ori dumaina mau khusu ningon oire ime bako aduna samana na beda bedi khaidena tawbi bako ado sigumba sinate aduga haidi icha ningon makne na khanma ngamdaba mane maku
ꯑꯁꯤꯒꯨꯝꯕꯁꯦ ꯂꯩꯀꯣ ꯆꯤꯟ ꯈꯛꯇꯗ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯏꯃꯧꯁꯨ ꯏꯆꯥꯅꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕꯁꯦ ꯆꯤꯟ ꯈꯛꯇꯗ ꯍꯥꯏꯔꯒ ꯌꯥꯗꯦꯀꯣ ꯑꯗꯣ ꯏꯆꯥ ꯅꯤꯉꯣꯜꯃꯛꯇ ꯇꯧꯕ ꯁꯥꯖꯠ ꯅꯤꯇꯤ ꯕꯦꯕꯥꯔ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯅꯨꯡꯁꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦꯀꯣ ꯏꯃꯧ ꯑꯃꯗꯁꯨ ꯊꯝꯒꯗꯕꯅꯦꯕꯀꯣ ꯅꯤꯉꯣꯜ ꯈꯛꯇꯗ ꯊꯝꯃꯒ ꯌꯥꯗꯦ ꯑꯁꯤꯒꯤ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯁꯥꯖꯠ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤꯒꯨꯝꯕꯁꯦꯀꯣ ꯑꯩꯒꯤꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯌꯥꯅꯤꯡꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯅꯛꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯃꯧꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯆꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯒꯦꯔꯥ ꯅꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯇꯧꯔꯤ ꯗꯥ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯒꯅꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯤꯉꯣꯜ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯤꯉꯣꯜꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤ ꯑꯗꯨꯝꯅ ꯍꯥꯏꯗꯤ ꯑꯩ ꯏꯃꯧꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯥꯕꯤꯒꯗꯕꯀꯣ ꯑꯗꯣ ꯂꯩꯀꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯅꯤꯡꯗꯕ ꯏꯃꯧꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅ ꯊꯥꯅꯤꯡꯗꯕ ꯑꯗꯨꯒ ꯏꯆꯥ ꯅꯤꯉꯣꯜꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯅ ꯍꯔꯥꯎꯕ ꯄꯄꯥꯒꯤ ꯕꯦꯝꯃ ꯄꯄꯥꯒꯤ ꯅꯨꯡꯁꯤꯕꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯔꯤ ꯂꯥꯛꯎ ꯑꯗꯨꯃꯥꯏꯅ ꯕꯥꯇꯣꯟ ꯇꯧꯔꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯃꯧ ꯑꯩꯈꯣꯏꯒꯤꯁꯨ ꯏꯄꯥꯝꯗꯒꯤ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟꯁꯦ ꯂꯥꯛꯏꯃꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯉꯣꯜꯒ ꯃꯧꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯇꯥꯡꯗꯨꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦꯀꯣ ꯅꯤꯉꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯤꯉꯣꯜꯒꯤ ꯃꯃꯤꯠꯇꯩꯁꯨ ꯄꯤꯔꯥꯡ ꯁꯤꯡꯊꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯧꯒꯤ ꯃꯃꯤꯠꯇꯩꯁꯨ ꯄꯤꯔꯥꯡ ꯁꯤꯡꯊꯍꯟꯕꯤꯒꯅꯨ ꯃꯧꯗꯨꯁꯨ ꯅꯤꯉꯣꯜ ꯑꯣꯏꯔꯛꯏꯃꯤ ꯑꯗꯨꯒ ꯅꯤꯉꯣꯜꯗꯨꯁꯨ ꯃꯧ ꯑꯣꯏ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯅꯤꯉꯣꯜ ꯑꯃꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯤꯃꯤꯀꯣ ꯑꯗꯣ ꯌꯨꯝ ꯆꯠꯈ꯭ꯔꯒ ꯑꯩꯁꯨ ꯅꯤꯉꯣꯜꯅꯦꯕ ꯑꯗꯨꯒꯨꯝꯅ ꯅꯤꯉꯣꯜ ꯃꯧ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗ ꯌꯥꯎꯕꯤꯔꯛꯏꯀꯣ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯕ ꯂꯥꯏꯔꯤꯛꯇꯣ ꯈꯔꯒ ꯇꯝꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕꯗꯅ ꯂꯥꯏꯔꯤꯛ ꯍꯩꯕꯗꯅ ꯆꯥꯝꯃꯒ ꯆꯥꯕꯗꯤ ꯌꯥꯔꯛꯇꯦꯀꯣ ꯁꯤꯃꯗꯤ ꯈꯪꯖꯜꯂꯨꯀꯣ ꯂꯥꯏꯔꯤꯛ ꯍꯩꯕꯗꯨꯅꯔ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯅꯕꯁꯤꯅꯔ MA BA ꯄꯥꯁ ꯇꯧꯅꯕ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯔꯦꯅ ꯈꯟꯖꯔꯦꯀꯣ ꯑꯗꯣ ꯐꯔꯦ ꯅꯣꯏꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯅ ꯅꯅꯦꯝ ꯅꯀꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯅꯦꯝ ꯏꯀꯨꯕꯨ ꯏꯃꯥ ꯏꯄꯥꯅꯦ ꯈꯟꯕ ꯉꯝꯗꯕ ꯃꯧꯁꯤꯡꯀꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯧꯅꯤꯀꯣ ꯑꯗꯨꯒ ꯌꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯔꯤ ꯃꯤ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯑꯃꯠꯇꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯤꯒꯗꯕꯅꯤ ꯋꯥꯈꯟꯗꯣ ꯍꯥꯏꯗꯤ ꯆꯝꯊꯣꯛꯅ ꯍꯥꯏꯗꯤ ꯈꯟꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯤꯉꯣꯜ ꯃꯧ ꯑꯃꯠꯇꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯅꯤꯉꯣꯜꯁꯨ ꯃꯧꯅꯤ ꯃꯧꯁꯨ ꯅꯤꯉꯣꯜ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯅꯤꯉꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯧꯒꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯕꯤꯗꯕ ꯅꯤꯉꯣꯜꯒꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯗꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯒꯤꯗꯤ ꯄꯥꯝꯖꯩꯀꯣ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯅꯗꯕ ꯃꯇꯩ ꯃꯅꯥꯎ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ ꯂꯩꯇꯦ ꯃꯃꯧꯅ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯡꯅ ꯀꯔꯤ ꯇꯧꯏ ꯏꯆꯥꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯏꯃꯧꯁꯦ ꯏꯆꯥ ꯅꯨꯄꯤꯒꯨꯝꯕꯅꯤ ꯍꯥꯏꯅ ꯂꯥꯜꯂꯕꯁꯨ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯅꯦꯝꯕꯣꯛ ꯂꯩꯇꯦ ꯑꯗꯨꯅ ꯃꯃꯧꯒ ꯃꯅꯦꯝꯕꯣꯛꯀ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯃꯧꯁꯤꯡꯁꯨ ꯏꯃꯥꯁꯦ ꯏꯄꯨꯔꯣꯏꯕꯕు ꯄꯣꯛꯄ ꯏꯃꯥꯅꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯅꯨꯡꯁꯤ ꯃꯥꯕు ꯄꯣꯛꯄ ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯃꯅꯦꯝꯕꯣꯛꯅ ꯈꯖꯤꯛꯇꯪ ꯁꯣꯏꯕ ꯂꯥꯟꯕ ꯃꯇꯝꯗ ꯑꯍꯟꯅꯤ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯍꯟꯅꯤ ꯍꯥꯏꯅ ꯈꯪꯕꯤꯕ ꯉꯝꯕ ꯃꯧ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯇ꯭ꯔꯦ ꯂꯩꯒꯗꯁꯨ ꯌꯥꯗꯦ ꯆꯤꯟꯈꯥ ꯅꯨꯡꯁꯤꯕ ꯆꯤꯟꯈꯥ ꯐꯖꯕꯩꯁꯨ ꯃꯊꯧ ꯇꯥꯔꯛꯏꯀꯣ ꯄꯩꯁꯥ ꯅꯠꯇꯁꯨ ꯃꯔꯨ ꯑꯣꯏꯔꯛꯇꯦ ꯄꯩꯁꯥ ꯅꯠꯇꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯩꯕ ꯐꯪꯅꯔꯛꯇꯦꯀꯣ ꯑꯗꯨꯅ ꯆꯤꯟꯈꯥꯁꯨ ꯐꯖꯕꯩ ꯃꯊꯧ តាꯏ ꯊꯃꯣꯏ ꯁꯦꯡꯕꯩ ꯃꯊꯧ ꯇꯥꯏ ꯀꯣ ꯑꯗꯨꯅ ꯃꯧꯁꯤꯡꯁꯤꯅ ꯑꯃꯃꯝ ꯈꯜꯂꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯃꯉꯥꯏ ꯂꯥꯏꯔꯤꯛ ꯍꯩꯕꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯔꯤꯛ ꯍꯩꯕꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯃꯃꯧꯗꯨꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅꯦ ꯈꯟꯕ ꯉꯝꯕ꯭ꯔꯥ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯨꯡꯁꯤꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯦꯀꯣ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛ ꯀꯌా ꯑꯃ ꯂꯩꯀꯣ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯀꯌా ꯑꯃ ꯂꯩꯀꯣ ꯃꯤꯒꯤ ꯍꯥꯏꯗꯤ ꯃꯆꯥꯗꯣ ꯃꯃꯧꯅꯦꯅ ꯈꯟꯕ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯕꯦꯕꯥꯔ ꯇꯧꯕꯤꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯀꯣ ꯑꯗꯨꯒ ꯃꯧꯁꯤꯡꯒꯤ ꯍꯥꯏꯔꯨꯔꯒꯅꯀꯣ ꯍꯥꯏꯗꯤ ꯏꯅꯦꯝ ꯏꯀꯨ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕ ꯃꯧꯁꯤꯡꯗꯣꯀꯣ
ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯑꯐ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯌꯥꯏꯐꯕ ꯃꯪꯒꯣꯜꯇꯅꯤꯀꯣ ꯐꯪꯗꯣꯔꯤꯁꯦꯀꯣ ꯁꯤꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯧꯅꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯐꯠꯇꯦꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯦꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯁꯥꯏ ꯍꯥꯏꯕꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯀꯨ ꯑꯣꯏꯕꯁꯤꯡꯗ ꯃꯃꯧ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯦꯕꯥꯔ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯔꯛꯇꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯦꯀꯣ ꯅꯥꯀꯣꯡꯁꯤꯅ ꯍꯥꯏꯗꯤ ꯅꯪ ꯃꯥ ꯗꯦꯈꯥꯏꯅ ꯋꯥ ꯉꯥꯡꯕ ꯅꯪ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯍꯥꯏꯗꯤ ꯃꯊꯃꯣꯏ ꯄꯤꯛꯄ ꯃꯤꯗ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯀꯞꯀꯟꯕ ꯃꯤ ꯂꯩꯗꯅꯀꯣ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯁꯤꯈꯩꯁꯤꯒ ꯇꯥꯁꯣꯟꯅ ꯊꯤꯜꯂꯦꯕꯀꯣ ꯅꯪ ꯃꯥ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯏꯄꯥꯝꯂꯣꯟꯒꯤ ꯋꯥ ꯆꯠꯄ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯕꯦꯕꯥꯔ ꯍꯥꯏꯕꯁꯦꯀꯣ ꯏꯄꯥꯝꯂꯣꯟꯒꯤ ꯕꯦꯕꯥꯔꯁꯦ ꯊꯥꯗꯣꯛꯑꯒ ꯏꯋꯥ ꯃꯌꯨꯝꯒꯤ ꯕꯦꯕꯥꯔ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯄꯥꯝꯂꯣꯟꯒꯤꯁꯨ ꯃꯋꯥ ꯌꯥꯝꯅ ꯂꯧꯕ ꯌꯥꯗꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯛꯏꯃꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯒꯗꯕꯅꯤ ꯏꯅꯦꯝ ꯏꯀꯨꯁꯨ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟ ꯇꯥꯕ ꯃꯧ ꯑꯣꯏꯕꯁꯤꯡꯅꯀꯣ ꯑꯗꯨꯅ ꯃꯧ ꯑꯣꯏꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒ ꯃꯧ ꯂꯩꯔꯤꯕꯁꯤꯡꯕꯨꯅꯤꯀꯣ ꯏꯃꯥ ꯏꯄꯥꯅꯦꯅ ꯈꯟꯕ ꯇꯥꯏꯀꯣ ꯏꯅꯦꯝ ꯏꯀꯨꯁꯤꯁꯨꯀꯣ ꯑꯗꯨꯒꯇꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕꯁꯤꯡꯅ ꯃꯃꯧꯕꯨ ꯃꯆꯥꯅꯦꯅ ꯈꯟꯕ ꯉꯝꯗꯕꯁꯤꯡꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯅꯦꯝ ꯃꯀꯨꯁꯤꯡꯅꯁꯨ ꯃꯆꯥ ꯃꯃꯧꯅꯦ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯆꯥꯃꯛꯅꯤ ꯃꯆꯥ ꯅꯤꯉꯣꯟꯃꯛꯅꯤ ꯏꯆꯥꯅ ꯄꯨꯁꯜꯂꯕꯅꯤꯅ ꯏꯆꯥ ꯅꯤꯉꯣꯟꯃꯛꯅꯦꯅ ꯈꯟꯕꯤ ꯇꯥꯏꯀꯣ ꯑꯗꯨꯅ ꯏꯆꯥ ꯅꯤꯉꯣꯟꯗ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯦꯕꯥꯔ ꯑꯃ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯎꯠꯂꯤꯕ ꯔꯦꯁꯄꯦꯛ ꯏꯆꯥ ꯅꯤꯉꯣꯟꯗ ꯎꯠꯄ ꯔꯦꯁꯄꯦꯛꯇꯣ ꯑꯗꯨꯅ ꯏꯃꯧꯗꯨꯁꯨ ꯎꯠꯄ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯃꯧ ꯑꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯒ ꯃꯅꯦꯝ ꯃꯀꯨꯅꯤ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯋꯥꯕꯗꯨꯁꯨ ꯑꯗꯨꯝ ꯆꯩꯊꯦꯡꯗꯨꯁꯨ ꯃꯥꯡꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯐꯪꯉꯛꯇꯣꯏꯅꯦꯀꯣ ꯑꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯃꯇꯨꯝ ꯑꯃꯗꯒꯤ ꯆꯥꯎꯃꯤꯟꯅꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅꯗꯦ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯅꯤ ꯏꯃꯥ ꯏꯄꯥ ꯇꯣꯉꯥꯟꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯅꯤ ꯃꯇꯨꯝ ꯑꯃꯗꯒꯤ ꯆꯥꯎꯃꯤꯟꯅꯔꯛꯄ ꯐꯥꯎꯅ ꯅꯨꯡꯁꯤꯅꯗ꯭ꯔꯁꯤꯒ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯌꯦꯡꯉꯨ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯁꯥꯡꯖꯗ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯅ ꯐꯖꯕ ꯍꯥꯏꯗꯤ ꯐꯖꯕ ꯋꯥꯍꯩꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯍꯩꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯤꯊꯥꯅꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯁꯨ ꯃꯆꯤꯟ ꯃꯈꯥꯅ ꯃꯤꯕꯨ ꯀꯣꯜꯂꯤꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯒꯁꯨꯀꯣ ꯃꯤꯒꯤ ꯈꯣꯡꯄꯥꯛ ꯃꯈꯥꯗ ꯂꯩꯕ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯁꯤꯡꯁꯤꯅꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯃꯟ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯍꯥꯏꯗꯤ ꯎꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯦ ꯇꯧꯕꯤꯒꯅꯣꯕ ꯀꯩꯅꯣꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯣꯏꯅ ꯉꯝꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯑꯃꯅꯁꯨ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯒꯅ ꯍꯥꯏꯗꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯈꯨꯠ ꯁꯥꯔꯣꯝꯗ ꯄꯨꯊꯣꯛꯄ ꯑꯗꯣ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯃꯗꯤ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯥꯔꯛꯑꯕꯅꯦꯕꯀꯣ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯊꯥꯅꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕꯁꯤꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯅ ꯑꯃꯅꯀꯣ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯄ꯭ꯔꯥꯏꯚꯦꯠꯅꯦꯀꯣ ꯄ꯭ꯔꯥꯏꯚꯦꯠꯀ ꯒꯣꯔꯃꯦꯟꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯗ ꯇꯝꯕ ꯃꯆꯥꯅ ꯑꯗꯨ ꯑꯗꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕ ꯃꯆꯥꯅ ꯑꯗꯨ ꯑꯗꯥ ꯄꯩꯁꯥ ꯊꯤꯔꯒ ꯇꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯅ ꯆꯠꯆꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯝꯒꯦꯀꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟꯗ ꯇꯝꯍꯜꯂꯤꯁꯤꯡꯗꯣ ꯍꯥꯏꯗꯤ ꯄꯩꯁా ꯂꯨꯄꯥ ꯄꯥꯏꯕ ꯏꯪꯂꯤꯁꯇ ꯇꯝꯍꯟꯕ ꯉꯝꯕ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯍꯟꯕ ꯉꯝꯕ ꯃꯤ ꯀꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯒꯣꯔꯃꯦꯟꯗ ꯇꯝꯅꯔꯤꯁꯤꯡꯗꯣꯀꯣ ꯑꯗꯣ ꯍꯟꯊꯅ ꯈꯟꯕꯤꯒꯅꯣꯕ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯏꯆꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯃꯤ ꯃꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯟꯕꯤꯒꯅꯨ ꯑꯗꯨ ꯈꯟꯕꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯈꯠꯇꯕ ꯂꯦꯝꯗꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕ ꯃꯄꯨꯟꯁꯤꯗꯨꯒ ꯂꯥꯏꯔꯤꯛ ꯃꯁꯛ ꯈꯪꯍꯧꯗꯕ ꯃꯤꯒ ꯃꯤꯃꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔ ꯃꯤꯃꯥꯟꯅꯗꯕꯒꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯑꯗꯨꯝ ꯃꯤꯇꯥꯡꯕ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯦꯕꯀꯣ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯒꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯃꯤꯇꯥꯡꯕ ꯑꯃꯒ ꯑꯗꯨꯝ ꯆꯥꯡꯗꯝꯅꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝꯀꯣ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯔꯣꯀꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟꯗ ꯇꯝꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯒꯦꯔꯥ ꯃꯥꯏ ꯃꯥꯏꯒꯤꯀꯣ ꯃꯥꯏ ꯑꯉꯝꯕ ꯊꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟꯗ ꯇꯝꯕ ꯀꯌꯥ ꯑꯃ ꯊꯕꯛ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯅꯔꯤꯕ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯃꯆꯥ ꯈꯛꯇꯅ ꯊꯕꯛ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯊꯕꯛꯇ ꯖꯣꯏꯟ ꯇꯧꯕ ꯐꯪꯕ꯭ꯔꯣ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅꯊꯕꯛ ꯂꯧꯗꯣꯔꯤꯔꯕ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯂꯧꯔꯛꯇꯣꯔꯤꯁꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅ ꯂꯧꯔꯛꯇꯣꯔꯤꯃꯤꯀꯣ
ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯉꯒ ꯍꯔꯥꯎꯖꯔꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯈꯪꯕꯤꯗ꯭ꯔꯕ ꯎꯕꯤꯗ꯭ꯔꯕ ꯁꯣꯝꯁꯤꯡꯁꯦ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕ ꯅꯆꯥ ꯅꯁꯨꯁꯤꯡꯗꯨꯇꯅꯤ ꯃꯤ ꯑꯣꯏꯗꯣꯏꯁꯦ ꯒꯣꯔꯃꯦꯟꯗ ꯇꯝꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏꯗꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯂꯩꯇꯕ ꯍꯨꯏꯒꯨꯝꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯊꯝꯃꯛꯀꯅꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯑꯩꯒꯤꯗꯤꯀꯣ ꯊꯥꯔ ꯀ꯭ꯂꯥꯁ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯩꯁꯨꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯩꯉꯣꯟꯗꯩꯁꯨ ꯃꯈꯥ ꯄꯣꯜꯂꯕ ꯃꯤꯒꯤ ꯃꯈꯥ ꯆꯠꯄ ꯃꯤꯒꯤ ꯈꯣꯡꯄꯥꯡ ꯎꯐꯨꯟꯗ ꯂꯩꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯥꯒꯤ ꯕꯦꯚꯥꯔ ꯁꯥꯖꯠ ꯅꯤꯇꯤꯗꯨꯅꯅꯦ ꯃꯁꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯊꯖꯔꯕꯅꯤꯗꯣ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯀꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯇꯝꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯒꯦꯔꯥ ꯑꯁꯤꯒꯩꯁꯤꯒ ꯗꯤꯐ꯭ꯔꯦꯟ ꯊꯝꯕꯤꯒꯅꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕ ꯃꯃꯥ ꯃꯄꯥ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯗ ꯇꯝꯕ ꯃꯆꯥꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯊꯝꯃꯤꯀꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯅꯤꯉꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯁꯤꯒ ꯅꯤꯉꯣꯜꯒꯤꯁꯨ ꯆꯥꯛꯀꯧꯕꯅꯤ ꯃꯧꯒꯤꯁꯨ ꯆꯥꯛꯀꯧꯕꯅꯤꯀꯣ ꯃꯧ ꯍꯥꯏꯗꯤ ꯌꯨꯝ ꯑꯃꯗ ꯍꯥꯏꯗꯤ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒ ꯃꯧ ꯍꯥꯏꯖꯕꯩ ꯋꯥꯈꯛꯇꯅꯦꯕꯀꯣ ꯅꯤꯉꯣꯜꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯤꯉꯣꯜꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯤꯉꯣꯜ ꯑꯣꯏꯔꯒ ꯂꯥꯛꯏ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯡꯗ ꯌꯥꯡꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯃꯌꯥꯝ ꯃꯤꯍꯨꯟ ꯊꯥꯎꯟꯒꯁꯦ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯏꯃꯥ ꯏꯄꯥꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯗꯣꯏꯔꯥ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯑꯁꯥꯗ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯈꯪꯗꯅ ꯍꯥꯏꯗꯤ ꯑꯍꯤꯡ ꯑꯃ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯉꯥꯏꯔꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯒꯅꯤ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯑꯗꯨ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯀꯦꯅ ꯅꯧꯅ ꯆꯠꯀꯗꯕ ꯃꯇꯝꯁꯤꯗꯀꯣ ꯄꯤꯔꯥꯡ ꯁꯤꯟꯊꯍꯟꯒꯦꯅ ꯈꯟꯕꯤꯒꯅꯨꯕꯀꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ